Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausing patukuna khanghanjari Hoi changoi thorongga loina bata apaw khudam takongba pongkhre maitai gi leiho sinthalon hagdoklon oibi gi chengjen bi sintha thorom pangtok paga loina na chengjoi bi gi apaba chakhongbagi khudam changdam sing phangkhre haina pongdokri imalesem inat loisangna sinduna Panthou isai konung nongpok chingu thong maitai Laikol, Thalo, Sipilok, Chloi, Langmai, Chingda, Awang, Mangang Pungjagi matamda Thauni Thoromga loinana Phau suba cheng khaptuna sintha pangbagi apapatagi khudam changdamga loinana lepak myangyu eba Thauni Thorom pangtokre Thoromsi khudam changdamda laiweba Panthauna haiki Puntrang mathai suba pari chenjana pakhangba saphonglakpagi Thauni Thorom Thawan thasu Mangang Pungja tarettagi ira Thauni pangthokpani masigi matung hoibegi Chengjoi bigi sintha pangduna lakadoriba sahisigi oiba laina piba kudam changam loina bani haudagi cheng oirapasida haugi mamingdi chenglei cheng machang yamna phangi kudam changdamda tekte sumbalda phau subada cheng machang yamna phangmasina mathang lakadoriba sahisigi chengi awatpa lereroi oktok wairu choidana chatli aranbadi macha khaina takthoklagani achumbana mai paklagani hoksu khol higatle are phau sure higatle Isagi ithau masak khangle ban masak khanghalle nupi cheng khapa haudokle nupa uksu aphongle apha makhal laklagani chara henbana laira masak oiduna apha makhal polakpani haujiti poklaroi langban nongma panbada ahingba lai asiba thawai punamaki haufam taibang mapuda watam jaragani ayupung tarada myoi puruki yaifanaba cheng machang thegatlaga suraga katkadaba laidi taibang mapu sidaba mangang luwang khumani ipu Maichok taret lai nura taret nongpok ningthau panthoibi awang kahu achupa wangben khana chawba arjing thangjing thongdani khwai ya school wangkai kurai maikai kongba sanathong ngakliba laremba maroi manau taba haulaima palem lamlaima taret lainung ningbirel sathoba salarel sidaba oyum layom pungnamak cheng khaigani chakhong ngahongnaba miyamgi yaifanaba thau pantokani mioiba ekhoi pungnamakna Sidaba mapu ningsingminasi jingkhai lakpa panthouda niminasi mipan tangdana mosilon sinsurel amadi haiholon mangsilaklaba matamni haiholon kawoisi hakchang phana leisi lining inat chakcha kasi haiki ngasigi Thauni Thoromsida kaithelgi ima oina kobirakpadagi mangkhraba aikhogi sinsurol pu phangjare tangai sida kawkhraba phausuba asi ai isa Pauda kauraba ngatani ngasi isa isu singda khanghan uhanaba pak channa konaba changi Panthauna inat lining gi damak choba thodang lobiduna lagbebasi tungi mirol isa isu singi kannabagi damaktani haina Manipur Kaithel Pambi apunba luki General Secretary amadi Karamna ima Kaithel Joint Coordinating Committee for Peace ki co-convener yumnam IVM phongdokre Karamna ima Kaithel imoinu saktam Kanba Luki Working President amadi Karamna ima Kaithel Joint Coordinating Committee for Peace ki co-convener Mamta Asangbamna haikibada ngasi ekoina Panthougi manakta lakchaba matamsida ekoina ujabada nungai ekogi mangluraba kunagi sinsu muttharuraba kayasi yenglaga maite ekoisi karamba matamda hinglakadauge ekogi oiba lining sida pubigataba amadi puba ngamba kanano amata tholaklagadi nungaigani khanjarambani adubu handaksi Panthauna Kaithel sigi ima sing boxing birakpadagi Panthougi nakta yaujabada inat lining khangba ngamjare khanjai horliba icha isu singna aikhogi lining inatsi loina nathai khraga icha singna mirol da wa ngangkhre English da ngangle masina inat lining lon awda mangle adubu Panthougi nakta lakpada hinglagani khali aduna icha isu singda takpiduna khanghalakpa apaba kunai ohalaksi haiki amadi ngasigi mirol na thengnabata cancer diabetes Patient masina singasi yamna common oiba laina ama oirakle aduna cancer makhal kharagi khudongthiba hanthanaba honabada ekoina changnaina sajel tabu mathok tai thamlamna hairabada angang ohendanaba birth control pill chabnasu breast cancer asi ohelai haina thajanaba yawi haidiba gulising asida estrogen amadi progesterone koba hormone sing chang wangna yawbu maramna breast cancer ohelakpa yai haina thajanabani haujikti haidiba hormone sing asina breast cancer ohelakpa nati haiba khangle India da breast cancer ki chang wakhalakle haiba handakta nauna hijinbadagi khangle University of Washington gi Institute for Health Metrics and Evaluation na maru oiba thodang lawga pangthokiba studies amada
cervical cancer dagi breast cancer na masing yamba hengalakle haiba khanglakibani New Delhi Indraprapta Apollo Hospital da Department of Surgical Oncology gi Senior Consultative Breast Surgeon Dr. S. Sahini na haiki hakchang taksa yuthak soipa pungning wakal waba amasung punsi mahing soibana maram oiraduna India da breast cancer gi sang wakhalakpani mepum khudimak mathau tinarapdagi mapanda yonba fast food amadi processed food chabagi chang wakhalakpaga loina ising nungsit moslakpa amasung wakal waba hengalakle mana masing di yawba har amadi tilhar hidak nasu haksel da chauna sinarri chaksa yuthak amadi punsi mahing soibadagi amuka hena khudungtiba mayawna halakpani sigi mirol da hakchang leng otpagi thabak tawbagi chang yamna nem na leire matam amagi phausuba amadi chakri takpagi thong rice mill na mahut sinkre ingkol matek amatang oirabasu oituna mana masing thanabagi wapum lasilakre laikai gi dukan dapot macha ama leibagi su gari tonglaga chanare masida su ratna emung amatu tongan tongan ma ka da leiba mioi masel kokok koksin tawbuda mobile phone gi mateng launakle pungna ma asina maram oiraduna haksang gi arumba amadi anoiba hengalakpaga loina Pusi mahinga mari lainaba laina kaya ohalakpani ngang singsu adu mangai ngahakang tem chongjuna sana janaba sumang machet ama phawba lasalkrabani na mobile phone computer game lom damai onsin khrabani khwaidi kininga oiraba laina singi manungda talaba breast cancer gi matangda miyamna serana bamongda thasanaba wafum kyamarum lairi tahi yamsilaklaba nupi khaktada breast cancer nabani haiba mioi ayamana thajanai adubu laina asi sahi matang amada hekta naba yai breast amadi Chegrakta pongkholakpa khudima cancer nate tawbagi budi doctor ga tana duna mari lenaba test tawthokpana khwaidagi chumba khongthangni adubu matam amada pongkholakle haiduna hektama nungsa thiba tawoidabani kanagumana breast cancer bu imung manungi e mari dagi longnei haina thajanaba yawi wafam asi aranbani haiba kupna bijinbadagi khangle imung amagi mioi ama laina asina naba yawkhrabasu imung adugi bihum khudima risk wangbanate amarom da mioi ayambana laina asigi risk anthanaba pambai leite haina thajanari adubu tasengbadi mifum khudima hakchang leng otpagi thabak tawbagaloina yu amadi maikhu sinabagi hainabi thadukna manamsing uhai wahai yauna marang kaina cha matamda laina asigi risk antharai tahi kharigi mamangda bra sinabana breast cancer oilai haina thajanarami leukotic floda apunba pibdagi bra sinabana breast cancer oilai haina thajanakibani adubu wapam si aranbani haiba khangle mipum khudimang breast cancer narko yai chahi yangkai helaba nupi singdana amuka hena risk mayak nei adubu isa isana section thorang lakhat jarabadi risk asi phana yamna hanthahanba ngami iram asiga mari lenana section thorang khadang khanginasi tanglen haksang sajal torabadi breast amadi colon cancer yauna cancer makhal pyage risk hanthanba ngami haksang gi arumba helabadi prostate pancreas ureters colon ovary amasung breast cancer narpa yaba maramna mipum khudimang hakchang gi arumba hanthahangadau bani ya matamda phajinduna leibagi muhutta hakchang leng otpa thabak tawgadabani machi oba chinjak machal suna chagadabani hidak managi polam amata sinoidabani ultraviolet rayna unsagi cancer skin cancer ohalakpa yaba maramna nuksada kuina hak lerodabani jinlai khanau hipopagus amadi larynx da cancer orakpa yaba maramna yari makai yu thaoidabani si pawgumada soikilam kibawa basuma pigani channel asi bunuk sibiduna share amadi subscribe tawbibidama haingai tan tharappa khondokjari amadi makhatana myam gi seba tawba ngamba ojage